ngasi nong manini asida takiba nongna luwang sangwam kawa amade andro parking na singba lambi sing ising thumjinbagi photo social media singa thagana kre naga singna lambi thingkibadagi kuki singui terota pallaga laibagi photo thagana rakle Manipur gi mathangda atopa India gi north state singi border singda so Myanmar origin sin kuki immigrant singna border area singda khudum chanduna laisanba horakle haina video ama khak thagana rakle Naga gi banna maram oiraga kuki masa khara haukiba tang kun mangada loibol gi khunja khara jaujan te ka jokpi chatpada lambi lamang na khre hari adubu laimatak block ki KKL kuki khanglai longpi jaujan te ka jaupi khungi khunjat singa theminabadagi phangkhre hari Manipur Central Jail the Myanmar macha hompugi mathakta namsenduna thamliba ase thadokpiyu haina kuki Organization for Human Rights ko hurna NSRC amadi Manipur gi Governor Ajay Kumar Bala da taksin khre kuki gi makhada lebak ngak lebra haina phongdorokle miyamna kuki haiba jibasi kadaidagi lakkono haibasi khangnarba wafamni Bharat Sarkar amadi Manipur Sarkar anina pangthokleba thabak thorom khudima yenglorabadi Sarkar anima kuki gi makhada lebak ngakpogam uri democracy miyamna mikhal pangthoktuna lengak sason tohanbagi mami adugi ona taina bada chathare horokpam thiba khangdraba koi pai paiba koi chatuna hingbu jibani haibasi malemgi miyamna mayek sengna khangi Bharat ki sidaida Manipur haiba lebak sida isagi yek laining laison leijaba horokpam mitai phurup aikhoida thambiriba saktam sina karino atamnana maitai da singnariba Bharat Sarkar amadi Manipur Sarkar da miyamna yamna pukning luthana khanthaminaba tangai fade hajare laibak sigi mapudi miyamni Bharat na lenga laitringai dagi lengak semduna panjaraba iramdamne isagi lengakpu maru phangna muthat piraga Bharat Sarkar gi minai oine hingliba sibu miyam puna mangna wakhal taminaba change nongma haukibana loiba naiba punsi oire aikhoi punsi si isa isu tungi mirol gi damak nasigi ahal oiraklaba aikhoi puna magna afaba wakhal khanduna achumba khangminaduna imaleba kalhausi haina phongdorakle Dimapur to Manipur NH29 Phakhiba landslide thokre Kungi nong na Pakistan da Angang samaga kunga taruk sihan khre hari Pakistan da kungi nong ka hena churaktuna tamthiraba isang olakpadagi mamang thagi kunga tarukta ki hauduna Angang samaga kun taruk sihan khre sibagi changleba adugi Punjab province na ihen hena thokhi mamang sahi gi yengnarubada leba aduda nong churakpagi chang si sa da 70 hen ki hari akanba nong na maram oiduna tamthiraba isang olakpadagi leba aduda chakhot thorangi thabak sing paikhatpada chawna khurong chadaba mayok nabaga loinana leba aduda leiraba mahiloi sangsing su thong na ki hairi ichauna maram oiduna building kaya kinthabaga loinana electric pole sing tiekuna misimina thokpagi chang piano wang ki hairi Punjab Provincial Disaster Management Agency gi mihut Masa Hussein na thamlakpa warolAngang gi matungina kungi nongna ka hena awaba piriba si pikliba angang singdane angang sing aduna ichau tholakpa duda isingda sanaba irujaba amasung sathoga sen tawbada electric na singduna sibagi chang yamna wang ki hairi Sahi khudingi kungi nonggi matam leba asida asawba khudongsa daba mayok nabaga loinana miyamgi yaifana bagi thabak thorom paikhatpada chawna akaiba pikhi hari Langmaidong da BJP bu Congress na lokhatpa yadaba makhai sai khre hari mapan thong da kaidraba sumanung da kaiba dawna leiriba Manipur gi apunba saktam amu hanna semgat ke hairabadi state asida BJP bu miyamna maru phangna muthatpa yamna mathau tare haina MPCC gi General Secretary KSS Kennedy na BJP bu lokhatpa yadaba makhai sai khre wafam asi Langmaidong da leiba MPCC gi member Dr. SJTNV yum da BJP amadi atopa party sing da ge Congress da nawna changlakiba miyoi sama hena taramna okho gi thoram da sarug yaraduna mahana phongdokhibani thoram asida Kaksing DCC gi President A Rahman Kaksing DCC gi President N Asok amasung Hianglam AC gi ECC gi President E Ibocha yauna mil kiana sarug yake Kennedy na makata na hai BJP na India amadi Manipur da lenga ko da hiram kaya da sothare maru oina semilon education hel amadi lambi thongge pibam noma gi sokse lehana su BJP bu mara sikhi pung khudingi nupida chathaba violence ke FIR yankhai ma thoi file tawrakli hana phongdorakre Laiba asda pung khudingi nupida chathaba violence ki first information report FIR yankhai ma thoi file tawrakli hana National Human Rights Commission gi Chairperson Justice B Rama Subramaniam na phongdokre Women's Safety at Work and Public Space haina mingthonba symposium amada wangang bada Justice B Subramaniam na hai India ki tongan ba culture amadi lining da iduna leiriba amadi sanariba nupi oibisingbu ikai khunabagi maong mataw asiga hauzik leba asida oiriba phibam asiga asuki mate khenare Prevention of Sexual Harassment at Workplace Act 2013 leirabasu masi phawba act asigi matungina nupi oibisingbu workplace da sexual harassment sa tharapodagi ngakthokpa ngamdre masina tapudi leba asida nupi oibisinggi
mathakta chathariba violence ki thabak thoramsing ase asuki matik yam le amasung miyeng sangningai oire haibani maram asna mari lenaba singna ahenba awareness pangthokpa hena mapangal kanba enforcement mechanism amadi nupi oibising bu ngakpi senbinaba systematic oiba ahongba purakpa mathau tai haike symposium asi NHRC na Lucknow University ki Department of Sociology ga khusamnaduna sinkibani hairi Trum ki khud jaurokpadagi Thailand amasung Cambodia ceasefire ki wari sanabada yanakhre hairi Asia ki leba ani oriba Thailand amadi Cambodia na ngasiga thana numit marini border ki saruksingda nongmai kapnabagi thodok sing lepa laitrabasu USA ki President Donal Trump na khud thingjilaktuna ngasi nakalani dagi advisory wari sanabada ayamba pirakhre hairi ngasi marini suba numit asi tharaga punna khud thonaba aduda mioi kuntragong du sikhre loinana atopa mioi lak amaga lising hopfuni palongna moyo makai thadokuna senaribani ngarang athengbudu Trumna crude social da post torpa warolsingda mahaki maikaidagi leba anigi lusingmusingna wari sanaraba matung ceasefire gi matangda khananaba aiba pirakle hairi Cambodia gi Prime Minister Hun Manet na phongdorakpada mahaki lebakna khutaki oiba condition yaudaba ceasefire ama lainanabagi damak wari sanabagi khongthang aduda ayaba pirakle amaromda Thailand gi acting Prime Minister oiriba Phumtham Wisaya Saki warolda khongthang asna leba animaki lanni amadi miyamda afaba paw oire haiki mahana makha Thailand ki Deputy Prime Minister amadi Foreign Minister so oiriba Prak Sokhona Thailand ki counterpart sing aduga makha taba wari sing sananaba USA ki Secretary of State Marco Rubio na lokalakpa khongthang aduda mateng pangnaba haikhre hairi AK Balana Manipur ki Governor oina lakraba matung explosive yauna nongmai lising amagi mathakta surrender tawrakhre hairi Ajoy Kumar Balana Manipur ki Governor oina lakraba matung state asida haujuk phawbada sing amasung tampa ki mafam kayada security force na operation sathaduna yamlabu khulai sing phagatpagi mathakta explosive yauna khulai lising amagi mathakta surrender tawrakhre state police ki maikai dagi su lamda masida shanti amasung hausa gi tang taba phibam hanjilaknaba angamba thakta honari haina Manipur police ki DGP Rajib Singh na national media da phongdokkhre DGP sina makata na haikibada Governor Ajoy Kumar Balana appeal tawkraba matung positive oiba khongthang ama oina sing amasung tampaki oina bom nongmai maru amasung nongmai lising amagi mathakta surrender tawrakhibani police ki maikai dagi state asida rule of law ase hena mapangal kanhanduna miyamgi punsi amasung lanthong ngaknaba akanba thabak kya paikhatle youth singi maikai dagi so hingsa thadoktuna state amasung national gi oina kathokpaga loinana thabak tawna basu appeal tawri Kalok ki irang mayok nariba state asina mahausa ki phibam hanjilaknaba khonabada singnariba kya ase thengnanabagi damakta Central Armed Police Force amasung atai agency kaya ga khusamnaduna police armory dagi lakhiba yamlaba nongmai maru amasung explosive sing recover tawnaba sing amasung tampaki district kaya da leptana operation sathari haukiba tha khara sigi manungda Manipur Police na Central Armed Force amasung Central Agency singaloina na lamda masida law and order maintain tawnaba operation sathaba leptre masigi mahaina lotorma khulai sing phagatpanga lakibani hairi yengthinariba kalop anigi marakta pandaba thodok sing thoktana bagidamata security gi maikai da khudong thinga oiba mafam sing da regular patrolling satpa yauna Indo Myanmar border da security gi section thorang dagi hena kan khat halai police na paikhaliba maroiba thorang sing gi manungda law and order maintain tawba yauna illegal immigrants sing dictate tawna ba amasung makhoi gi matakta ain gi oiba thabak sing paikhatnaba district kodimana special task force sing deploy tawre haina phongdokhi